ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯕ ꯉꯥꯛꯇꯅꯤꯀꯣ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯁꯨꯗꯅ ꯅꯣꯝꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯥꯏꯕꯁꯤꯀꯣ ꯈꯪꯗꯕ ꯌꯥꯗꯦ ꯐꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯄꯩꯁꯥ ꯇꯥꯜꯂꯕꯁꯨ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯌꯥꯗꯦ ꯑꯃꯗꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯕ ꯌꯥꯗꯦꯀꯣ ꯑꯐꯪ ꯑꯐꯪꯕ ꯂꯣꯏꯅ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯂꯩꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯁꯤ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯒꯗꯤꯀꯣ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯒꯦ ꯍꯦꯛ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯡꯁꯤꯟꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦꯀꯣ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯦꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯑꯗꯣꯝꯅ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯒꯦꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯣꯝꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥꯗꯣ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤꯒꯤ ꯐꯪꯉꯦ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯕꯤꯔꯣ ꯍꯞꯇꯥꯒꯤ ꯐꯪꯉꯦ ꯍꯞꯇꯥꯒꯤ ꯈꯔꯈꯔ ꯇꯨꯡꯁꯤꯟꯕꯤꯔꯣ ꯊꯥ ꯑꯃꯗ ꯐꯪꯉꯦ ꯊꯥ ꯑꯃꯗꯨꯗ ꯊꯥꯗꯨꯒꯤ ꯍꯦꯛ ꯍꯧꯔꯛꯄꯀꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯥꯗꯨꯒꯤ ꯍꯧꯔꯛꯄ ꯃꯇꯝꯁꯦ ꯂꯣꯏꯗꯦꯗꯅꯀꯣ ꯗꯦꯠ 15 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣꯝꯅ ꯇꯨꯡꯁꯤꯟꯒꯗꯕ ꯄꯩꯁꯥ ꯁꯦꯟꯐꯝꯁꯦ ꯍꯥꯟꯅ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕꯤꯍꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯩꯁꯥ ꯂꯣꯏꯈꯤꯕ ꯈꯪꯍꯧꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯪꯕ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯐꯪꯕ ꯑꯣꯏꯔꯁꯨ ꯇꯨꯡꯁꯤꯟꯒꯦ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄꯩꯁꯥꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯀꯃꯥꯏꯅ ꯂꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯊꯥꯒꯤ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯅꯤꯡꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯖꯈꯤꯕ RDꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨ ꯌꯦꯡꯉꯒ ꯅꯤꯌꯣꯝꯗꯣ ꯈꯪꯕꯤꯔꯒ ꯑꯗꯣꯝꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯕ ꯌꯥꯏꯀꯣ ꯄꯣꯁ ꯑꯣꯐꯤꯁ ꯑꯃꯗꯤ ꯕꯦꯡꯗ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯡꯁꯤꯟꯕ ꯑꯃ ꯌꯥꯔꯦꯀꯣ ꯀꯩꯝꯇ ꯔꯤꯛꯁ ꯌꯥꯎꯗꯕꯤꯗꯀꯣ म्यूचुअल फंड नतबिदा कोई मार्केट के अप डाउन काइन हाइबदो अदुगुम्बा अमत्ते याउदबिदा यामना वखन शांति ओइना वीडियो अदु येंबिरगा मदुदा पैसा सेविंग तौबियु तुंजनबियु को अदुगा मो ngasigisena करिगुम्बा अदोंनि नफमदा लुपा लाख अमनि खंगदे लिसिंग यांखैनि खंगदे हेना यामबको अदोंनि मफमदा सेनफमजे मपुंग फाना अमा लैरेना खल्लसेबको मसिगी पैसासे अदोमनदि तुंगसननिंगे मिंगोंदासु पिथोकनिंगद्रेबा हौजिक मतमदा मिंगोंदा सेंदोय काबिगदि पिथोकपदि पामद्रेको मसिदैसिदा अदोमना सेनफमजे थमनिंगबा तारगदिबको फिक्स डिपॉजिट ता थंबियोबा फिक्स डिपॉजिट सेजु अदोमदा करिगुम्बा इमता टेंशन जे कइमता लैरोय मसिदा मार्केट के अप डाउन ओइररोय रिस्क करिमता यावररोयको FD से अदुगा मु मसि कदाइदा तौदगे हाबदा अदोमगी बैंक अकाउंट लैबा बैंक अमदा अदुम हेक्ता यागनिबको अदुबु फबदी SBI अमदी इंडियन पोस्ट ऑफिस को असिगुम्बसिदा तौबनदि ख्वाइदगी हेना फै अदुबु बैंक अयामबदा लोइना फिक्स डिपॉजिट सिदी ऑप्शन अदुम लैगनी तौबा यागनी फिक्स डिपॉजिट से इंडिया के इमुंग अयामबको फैमिली अयामबना तौनबा यामना पामनना सेविंग तौनबा स्कीम अमनी अदुना अदोमसु कैमता कीदबिदा पाखतबिदा अदुम तौबा याय दुगा मसिगी नियम सेना अखोई चाही अमदा लुपा तरुकदगिना लुपा तरेट की चांगसे सेंदोय कागनीको अदो मसिजे मसिददी लेपखिबा सेंदोयसे अदुम फंगनी हाबदी अदोमना थंबा नुमितुदा कोई 6% नि नत्रगा 7 ने लेपखिबसे हयेंग अदोमना लॉकिंग पीरियड से मपुंग फार मतुंगदा लौथोकपदको अदुम अदुगी सी चांगदा अदुम फंगनेबा फिक्स डिपॉजिट से पैसा थम्बसिना अखोई नुमित 8 निदगिनको चाही 10 भाउसे थम्बा यायबा हाबदी नुमित मसिंगदसु थम्बा याय था मसिंगदा अमदी चाही मसिंगदसु थम्बा यायबको अदुना अदोमना अपाम्बगी मतुंगिना थम्बा नुमितुदा अदुम लेपिगदबनी चाही 5 थमगे नत्रगा 10 थमगे अदोमगी अपाम्बगी मतुंगिनको अदुगा अदोमना लेपलिबा मतम सांबगी मतुंगिना सेंदोयसु अदुदा अदुम लेपकनेबको हाबदी था मसिंगदा थमगना सेंदोय कया कागनी चाही मसिंग थमगना सेंदोय कया कागनी हाबदी चाही 5 चाही 3 चाही 7 8 छिजिंगजी को तोंगान तोंगाना मागी परसेंटेज से लयेबको मदुदो दुम लेपकनेबको अदोमना थंबा नुमितुदा दुम खंगबा ngamgani अदोमना थंबा मतमदा चाही 5 थमगनी हायदना फिलअप तौखरेबको अद चाही 5 से फाद्रिङैदा अदोमना पैसा से लौथोकपा
ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯂꯧꯊꯣꯛꯄꯗꯤ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯣꯝꯗꯒꯤ ꯄꯦꯅꯥꯜꯇꯤ ꯈꯔ ꯇꯥꯒꯅꯤꯀꯣ, ꯄꯩꯁꯥ ꯆꯥꯔꯖ ꯈꯔ ꯀꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯈꯣꯏ FD ꯊꯝꯂꯕ ꯃꯇꯨꯡꯗꯀꯣ ꯂꯣꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯒꯅꯤꯀꯣ꯫ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯝꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,000,000ꯗꯒꯤꯅ ꯂꯥꯛ 15,000 ꯐꯥꯎꯕꯁꯤ ꯊꯝꯕ ꯌꯥꯏ꯫ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 1, ꯂꯥꯛ 3, ꯂꯥꯛ 5 ꯀꯣ, ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 5, 10 ꯊꯝꯕ ꯃꯇꯝꯗ lupa kaya ꯐꯪꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 1 ꯊꯝꯕꯒꯤꯁꯦ ꯍꯥꯟꯅ ꯌꯦꯡꯁꯤꯀꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯗꯣꯏꯁꯦ ꯖꯦꯅꯦꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯑꯣꯏꯅ ꯌꯦꯡꯁꯤ, ꯆꯍꯤ 60ꯒꯤ ꯃꯈꯥꯒꯤꯀꯣ꯫ ꯆꯍꯤ 60 ꯁꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯆꯤꯡꯒꯅꯤ, ꯃꯗꯨꯅ ꯈꯤꯇꯪ ꯄꯥꯔꯁꯦꯟꯇꯦꯖ ꯍꯦꯜꯂꯛꯀꯅꯤꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯗ ꯊꯝꯕ ꯌꯥꯕꯁꯤꯀꯣ 7 daysꯇꯩꯅ 1 month ꯑꯁꯤ ꯐꯥꯎꯕ ꯌꯥꯏꯕꯀꯣ, ꯍꯥꯏꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗꯅꯤꯀꯣ꯫ ꯑꯗꯒꯤ 3 monthꯗꯩꯅ 6 month ꯐꯥꯎꯕ, ꯑꯗꯒꯤ 6 monthꯗꯩꯅ 1 year ꯀꯣ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯃꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯈꯥꯏꯗꯣꯛꯑꯦꯕꯀꯣ꯫ ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯐꯥꯎ ꯊꯝꯕ ꯇꯥꯔꯒꯗꯤ 6.90% ꯐꯪꯒꯅꯦꯕ, ꯑꯗꯩ ꯆꯍꯤ 3 ꯑꯣꯏꯔꯒꯅ 7.10%, ꯑꯗꯨꯒ ꯆꯍꯤ 5 ꯐꯥꯎ ꯊꯝꯕ ꯑꯣꯏꯇꯥꯔꯒꯅ 6.75% ꯁꯤꯅꯤꯀꯣ꯫ ꯑꯗꯨꯒ 5ꯗꯒꯤꯅ 10 ꯐꯥꯎ ꯑꯣꯏꯔꯒꯅ 6.75, ꯃꯁꯤ ꯑꯗꯨꯝ ꯃꯥꯟꯅꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 1ꯁꯤ ꯆꯍꯤ 5 ꯊꯝꯕꯗ ꯀꯌꯥ ꯐꯪꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯍꯤ 5ꯁꯤꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯥꯗꯧꯔꯤꯕ ꯁꯦꯟꯗꯣꯏꯁꯤꯅ 6.75ꯅꯤ, ꯑꯗꯨꯒ ꯆꯍꯤ 5 ꯊꯝꯕꯀꯣ ꯂꯨꯄꯥ ꯂꯥꯛ 1, ꯃꯁꯤ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔ ꯌꯦꯡꯉꯁꯤ꯫ ꯃꯁꯤꯗ ꯐꯪꯒꯗꯧꯔꯤꯕꯁꯤ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟꯁꯤꯅ ꯂꯨꯄꯥ ꯂꯥꯛ 1,38,800 something ꯐꯪꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯕꯁꯤꯅ ꯂꯨꯄꯥ ꯂꯥꯛ 1 ꯂꯩꯔꯦꯀꯣ꯫ ꯇꯣꯇꯦꯜ ꯏꯟꯇꯔꯦꯁ ꯁꯦꯟꯗꯣꯏ ꯀꯥꯔꯛꯀꯗꯧꯔꯤꯕꯁꯤꯅ ꯂꯨꯄꯥ 38,700 somethingꯁꯤ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 3ꯁꯦ ꯆꯍꯤ 10 ꯊꯝꯃꯒ ꯌꯦꯡꯁꯤꯀꯣ꯫ ꯆꯍꯤ 10 ꯊꯝꯕꯗ ꯁꯦꯟꯗꯣꯏꯁꯤ 6.75%ꯅꯤ ꯐꯪꯗꯣꯏꯁꯤꯀꯣ꯫ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯊꯥ 3 ꯀꯝꯄꯥꯎꯟꯗꯤꯡ ꯏꯟꯇꯔꯦꯁ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ 5,35,900 somethingꯁꯦꯀꯣ, ꯃꯁꯤ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗꯨꯅ ꯂꯨꯄꯥ ꯂꯥꯛ 3ꯅꯦꯕꯀꯣ, ꯑꯗꯨꯒ ꯇꯣꯇꯦꯜ ꯏꯟꯇꯔꯦꯁꯁꯤꯅ ꯂꯥꯛ 2,35,900 somethingꯁꯤ ꯇꯣꯇꯦꯜ ꯏꯟꯇꯔꯦꯁꯅꯤꯀꯣ, ꯁꯦꯟꯗꯣꯏꯁꯤꯅꯤ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 5ꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯨꯄꯥ ꯂꯥꯛ 5ꯁꯤ ꯆꯍꯤ 10 ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯪꯒꯗꯧꯔꯤꯕ ꯁꯦꯟꯗꯣꯏꯁꯤꯀꯣ 6.75% ꯁꯤꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯄꯨꯂꯞꯅ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟꯁꯤ, ꯃꯄꯨꯡ ꯐꯥꯕ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯁꯤ ꯂꯥꯛ 9,963 somethingꯁꯤ ꯐꯪꯒꯅꯤꯀꯣ, ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯜꯂꯒ꯫ ꯑꯗꯨꯒ ꯇꯣꯇꯦꯜ ꯗꯤꯄꯣꯖꯤꯠ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯅ ꯂꯨꯄꯥ ꯂꯥꯛ 5ꯅꯤꯀꯣ ꯊꯝꯖꯤꯟꯕ ꯄꯩꯁꯥꯁꯦ, ꯑꯗꯨꯒ ꯏꯟꯇꯔꯦꯁꯁꯤꯅ ꯑꯩꯈꯣꯏꯗ ꯐꯪꯉꯤꯁꯦ ꯂꯨꯄꯥ ꯂꯥꯛ 4,63 ꯁꯤꯅꯤꯀꯣ ꯆꯍꯤ 10ꯗ꯫ ꯃꯁꯤꯅꯤ ꯃꯔꯨꯞ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯣꯝꯅ ꯐꯩ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯀꯣꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫